Manipur Legislative Assembly की ओइने SBI की ATM ngasi Speaker TH Satyabrata na hangdokhre maroine MLA sing Secretary ta thabak tawriba sing security sing gi englaga ATM asi hangdokpani hangdokpagi thoram adu Assembly ki Secretary ke Megazit amadi SBI North East Circle ke General Manager Thangboi Lumkinsu saruk yakhe ngasi hangdokliba ATM booth asi gi matangda Speaker TH Satyabrata na phongdokhiba wafam Lakbir bakoi membership mayam puna maktan sin kana bibi gani habi gazet pathaja blai tung nuju sumaina banking system je develop tawno SBI na phajana hona biranga Manipur se develop tawbuda manglong nu pusin bigani habi gazet pathaja baduma thamjari SBI bu swai thangachari thank you Amaromdas Assembly ki Secretary Megazit amadi Regional Unit ki General Manager Lungkimna makhoi gi oibo mot phongdokhi Egiming na Thangboi Lunkim Kowe, a General Manager State Bank of India Guwahati the Pamye, Ojukji. Ngasi ATM Hangbuka Loina Namasigi ATM Yimatang Sida Eko Chiti Pangi Guwahati the Legislative Assembly Secretary na Koin on the Pau Pire, Adu Ekoi Kali Aduga ATM Hangibring Ngasi. ATM has the Ekoiso business ni bank. Do assembly the Ekoida Pauta Bimatung in the day. Transaction shimi sing sin about me lawmakers mayam, security mayam, Gidamjam der Kali. Maram di Mahoisi Mapan Hector Satok to we at the public at Navia de Hibne. Ngasai Haidona Masidi Ekodi ATM has the at least knowing mother Samayang K transaction labor der Kali. Madu ekoi na nusa thibu duna chama yang kesi transaction se hit si le gadra li roidra hai matang de khoi matam khra negotiation torame government na suhai madu budi soidana 150 and above the hit le gni have ne masida ekoi break even to bre masida cost return on investments lai adubu government ne ekoi ne su mang su to nga su adu khandre mayam gi damakta Honorable MLA mayam gi damakte khoina khallaga state bank na so sacrifice torga masi ATM se masida public na sina bangam draboi se khoina masida thamage hane khoina so asi ATM se hangdo ibne aigi secretary ma hoina aina thamjaning mase akhoi new assembly chingmairong new building si lakpa matamda Manipur Legislative Assembly chingmairong imphal sita ATM khoki provision na taba even SBI की branch sama bu yauna koina sajara thammani but koina tanajara ko ji phana koire kari kino moisu business ki bank means business din customer what kadra transaction number of transaction churoidra haibagi solong koina tanar lakpache hantaki matang sidi moina pamina gate ki mapan ki customer su changya ba anda koina yaro assembly ki di tongan ba koi ki privilege ma leijabani Migi state legislature couldn't mark my Maggie within the precinct complex one of the Thamanina. Haina Queen process, reasoning manager, Guatida, Pau Hongaraga, Yabi Rotana, Victoria, Tawudabu. I coined a moide egem salama in written agreement not regasu. Maigi. I quite some area creda hamatam that hagi, Barapiba, Mai sing moina, Maigi, Moina, Biardo. Assembly exemption tawre nui matung ina kan tak naraga yabire ado akhoi hange sika haijara ke assembly lai bani na thank you all